Is around Friday the pot order to give never. The last parcel to chick lay. Pot okay pot aim in our zay. 好，你到时候跟我说就行了。多少号？叫什么名字？Yeah, JD. Yeah. Okay.
ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯅ ꯐ꯭ꯂꯦꯛ ꯃꯆꯥꯁꯦ ꯁꯨꯝ ꯑꯇꯣꯞꯄ ꯂꯝꯒꯤ ꯐ꯭ꯂꯦꯛꯇꯗꯤ ꯃꯆꯥ ꯃꯆꯥ ꯇꯧꯕꯁꯦ ꯌꯥꯝ ꯊꯦꯡꯅꯔꯦꯕ ꯑꯗ ꯑꯩꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯎꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯐ꯭ꯂꯦꯛ ꯃꯆꯥ ꯃꯆꯥ ꯇꯧꯕꯁꯦ ꯁꯤꯒꯤ ꯐ꯭ꯂꯦꯛ ꯃꯆꯥꯁꯦ ꯐ꯭ꯂꯦꯛ ꯃꯆꯥꯁꯦ ꯎꯗꯕꯁꯤꯗ ꯑꯩꯅ ꯁꯨꯝ ꯑꯗꯨꯗꯤ ꯃꯆꯥꯁꯤꯁꯨ ꯁꯥꯔꯒꯦꯅ ꯑꯩꯁꯦ ꯐ꯭ꯂꯦꯛ 20 ꯁꯥꯏꯌꯦꯕ ꯁꯤ ꯐ꯭ꯂꯦꯛꯁꯦ ꯑꯗꯣ ꯑꯩ ꯁꯤꯗꯕꯨꯗꯤ ꯐ꯭ꯂꯦꯛꯁꯦ 6 ꯈꯛꯇꯅꯦ ꯑꯗꯣ 20 ꯂꯩꯔꯤꯕ ꯁꯤ ꯄꯨꯂꯞ 22 ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯐ꯭ꯂꯦꯛ 22 ꯁꯥꯔꯦ ꯑꯩꯁꯦ ꯁꯤꯒꯤ ꯐ꯭ꯂꯦꯛ ꯑꯆꯧꯕꯁꯤꯒ ꯑꯗꯣ ꯑꯩꯁꯦ ꯃꯊꯪꯒꯤ ꯑꯩꯒꯤ 10Kꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕꯒꯤ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯅꯝꯅꯤꯡꯉꯦꯕ ꯌꯥꯝ ꯐꯖꯕ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯂꯦꯟꯁꯀꯦꯞ ꯈꯔ ꯌꯥꯎꯕ ꯚ꯭ꯌꯨ ꯑꯗꯣ ꯐ꯭ꯂꯦꯛꯁꯦ ꯁꯤꯒꯤ ꯐ꯭ꯂꯦꯛ ꯃꯆꯥꯁꯤꯒ ꯁꯤꯒꯤ ꯐ꯭ꯂꯦꯛ ꯑꯆꯧꯕꯒꯁꯦ ꯀꯃꯥꯏꯅ ꯍꯥꯞꯄꯗꯤ ꯐꯖꯅꯤ ꯑꯗꯨꯒ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯐꯖꯅꯤꯗꯣ ꯃꯌꯥꯝꯅ ꯀꯣꯃꯦꯟꯗ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣꯕ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯐꯖꯅꯤꯗꯣ ꯃꯌꯥꯝꯅ ꯀꯣꯃꯦꯟꯗ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟ ꯋꯥꯈꯜꯂꯣꯟꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯁꯖꯦꯁꯇꯣ ꯂꯧꯖꯔꯒ ꯑꯩꯅ ꯄꯥꯝꯖꯕ ꯈꯔꯁꯤꯒ ꯇꯧꯔꯒ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯅꯤꯡꯉꯦꯕ ꯑꯩꯁꯦ 10K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕꯒꯤ ꯑꯗꯣ ꯃꯌꯥꯝꯅ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯉꯁꯤꯁꯦ ꯁꯦꯇꯔꯗꯦꯅꯦꯕ ꯑꯩꯒꯤ ꯃꯇꯝ ꯂꯩꯔꯤꯁꯦ ꯖꯁ ꯁꯦꯇꯔꯗे ꯁꯟꯗे ꯑꯣꯜꯃꯣꯁ 48 ꯑꯋꯥꯔꯁꯁꯤꯗꯅꯦꯕ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯗꯣꯏꯁꯦ ꯑꯩꯒꯤ 10K ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯤ ꯑꯗꯣ ꯉꯁꯤ ꯁꯦꯇꯔꯗꯦꯅꯦ ꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯍꯌꯦꯡ ꯃꯣꯔꯅꯤꯡꯗꯒꯤ ꯁꯟꯗꯦꯗꯒꯤ ꯑꯩꯒꯤ 10K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯗꯣꯏꯅꯦꯕ ꯑꯗꯣ ꯑꯗꯨꯗ ꯁꯟꯗꯦ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯁꯤ ꯐ꯭ꯂꯦꯛꯁꯦ ꯇꯁꯦꯡꯕꯗꯤ ꯑꯩ ꯐ꯭ꯂꯦꯛ ꯑꯆꯧꯕꯗꯒꯤ ꯁꯤꯒꯤ ꯐ꯭ꯂꯦꯛꯁꯤꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯗꯤ ꯅꯨꯡꯕꯨꯗꯤ ꯅꯨꯡꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯅ ꯁꯨꯝ ꯄꯥꯝꯖꯕꯁꯦ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯕꯁꯦ ꯁꯤꯒꯤ ꯐ꯭ꯂꯦꯛ ꯃꯆꯥꯁꯤꯅ ꯍꯦꯜꯂꯦꯕ ꯁꯨꯝ ꯃꯤꯒꯤ ꯂꯝꯒꯤ ꯑꯉꯥꯡꯅꯒ ꯃꯣꯏ ꯂꯝꯒꯤ ꯐ꯭ꯂꯦꯛ ꯃꯆꯥ ꯃꯆꯥꯒ ꯄꯥꯏꯔꯒ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯗꯅ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯁꯤꯒꯤ ꯐ꯭ꯂꯦꯛ ꯃꯆꯥꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯐ꯭ꯂꯦꯛ ꯃꯆꯥꯁꯦ ꯑꯩ ꯌꯨꯝ ꯊꯣꯛꯄꯗ ꯑꯩ ꯁꯤꯒꯤ ꯐ꯭ꯂꯦꯛꯁꯦ ꯃꯌꯥꯝ ꯄꯨꯔꯛꯀꯅꯤ ꯑꯗ ꯃꯌꯥꯝꯅ ꯄꯥꯝꯕꯤ ꯇꯥꯔꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯝ ꯑꯩꯉꯣꯟꯗꯒꯤ ꯂꯧꯕ ꯍꯥꯏꯗꯤ ꯑꯩ ꯑꯗꯨꯝ ꯂꯧꯕ ꯌꯥꯅꯤꯕ ꯑꯩꯉꯣꯟꯗꯒꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯃꯥꯒꯤ ꯁꯥꯏꯖꯁꯦ ꯌꯥꯝ ꯄꯤꯛꯄ ꯍꯥꯏꯇꯥꯔꯦ ꯁꯥꯏꯖ ꯄꯤꯛꯄꯅꯤꯅ ꯇ꯭ꯔꯦꯕꯦꯜ ꯇꯧꯕ ꯈꯣꯠꯄꯗꯗꯤ ꯅꯪꯒꯟꯗ ꯗ꯭ꯔꯦꯁ ꯑꯗꯒꯤ ꯀꯦꯃꯦꯔꯥ ꯑꯗꯒꯤ ꯃꯌꯥꯝ ꯆꯥꯔꯖꯔ ꯂꯦꯞꯇꯣꯞ ꯃꯌꯥꯝ ꯄꯨꯏꯗꯅ ꯑꯗꯨꯅ ꯑꯗꯨ ꯄꯨꯕꯗꯣ ꯌꯥꯝ ꯂꯨꯝꯃꯦꯕ ꯑꯩꯅ ꯁꯤꯒꯤ ꯑꯄꯤꯛꯄꯁꯦ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯖꯁ ꯐꯣꯟ ꯑꯃꯒꯤ ꯁꯥꯏꯖꯅꯦ ꯐꯣꯟꯁꯦ ꯈꯨꯝꯀꯥꯟꯗ ꯗ꯭ꯔꯣꯟꯁꯦ ꯎꯗꯦꯕ ꯁꯤꯒꯤꯅ ꯑꯩꯅ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯒ꯭ꯔꯥꯎꯟꯗꯨꯗ ꯊꯣꯛꯑꯒ ꯗ꯭ꯔꯣꯟꯁꯦ ꯇꯦꯁ ꯇꯧꯔꯅꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯀꯧꯔꯒ ꯆꯠꯂꯒꯦ ꯍꯧꯖꯤꯛ ꯆꯥꯔꯖ ꯇꯧꯁꯤꯜꯂꯝꯃꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯦꯁ ꯇꯧꯔꯅꯤ ꯁꯤꯗ ꯑꯩꯈꯣꯏ ꯉꯍꯥꯟꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯒ꯭ꯔꯥꯎꯟꯗꯣ ꯑꯗꯨꯅ ꯃꯤ ꯈꯔ ꯂꯩꯇꯦꯕ ꯑꯗꯨꯗ ꯇꯦꯁ ꯇꯧꯔꯒꯦ ꯀꯨꯝꯊꯔꯁꯤꯔꯣ ꯑꯗꯣ ꯑꯁꯦꯡꯕꯩꯗꯤ ꯑꯩꯒꯤ ꯗ꯭ꯔꯣꯟꯁꯦ ꯍꯥꯟꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯗꯧꯅꯦꯕ ꯆꯥꯏꯅꯤꯁꯀꯤ ꯋꯦꯕꯁꯥꯏꯠꯇ ꯑꯩꯈꯣꯏꯒꯤ 250 ꯒ꯭ꯔꯥꯝꯗꯒꯤ ꯍꯦꯟꯅ ꯂꯨꯝꯕ ꯑꯦꯅꯤ ꯗ꯭ꯔꯣꯟꯁꯦ ꯔꯦꯖꯤꯁꯇꯥꯔ ꯇꯧꯅꯩꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯉꯁꯤꯒꯤꯗꯤ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯇꯧꯔꯒꯦ ꯑꯣꯟꯂꯥꯏꯟꯗ ꯇꯧꯒꯗꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯔꯦꯖꯤꯁꯇꯥꯔ ꯇꯧꯗ꯭ꯔꯤꯉꯩꯗ ꯇꯦꯁ ꯇꯧꯊꯣꯛꯑꯒꯦ ꯆꯥꯔꯖ ꯕꯦꯇ꯭ꯔꯤ ꯐꯨꯜ ꯇꯧꯔꯦ ꯍꯧꯖꯤꯛ ꯇꯦꯁ ꯇꯧꯔꯒꯦ ꯏꯠꯁ ꯃꯥꯏ ꯐꯥꯔꯁט ꯇꯥꯏꯝ ꯑꯩꯒꯤ ꯑꯍꯥꯟꯕ ꯗ꯭ꯔꯣꯟ ꯄꯥꯏꯕ ꯑꯩꯒꯤ ꯑꯍꯥꯟꯕ ꯗ꯭ꯔꯣꯟ ꯄꯥꯏꯕ ꯄꯥꯏꯂꯣꯠ ꯑꯣꯏꯕ ꯇꯝꯕ ꯆꯠꯂꯤ ꯍꯧꯖꯤꯛ ꯄꯥꯏꯂꯣꯠ ꯑꯃꯨꯛ ꯑꯣꯏꯔꯒꯦ ꯃꯣꯏ ꯄꯤꯒꯦ ꯚꯣꯂꯤꯕꯣꯜ ꯁꯥꯟꯅꯩꯁꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯁꯥꯟꯅꯕꯅꯦꯕ ꯃꯣꯏꯁꯦ 明天，哎，下周双十一桥上见我们就去，打个球就去。明天也行啊。 ꯍꯩꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯃꯣꯏꯁꯦ 明天我们要打比赛，还得去啊。打完还有其他的比赛，打完我们要休息休整一下。回来了。是不是？ ꯈꯨꯠꯁꯦ
नाबने सी ग्राउंड से बास्केटबॉल का वॉलीबॉल वॉलीबॉल सिने फुटबॉल की ग्राउंड फुटबॉल सानरी स्पोर्ट्स याम लागी ड्रोन टेस्ट तौरगे स्वाइदा गैलरी दे यारो इसी मखादे टेस्ट तौदा है फूल सानई नेम से अदु लपा मनु कन तौगी डांस तक्सनी 我还要隔你这时候往里一点，一会儿就不会压肩。 Karang đây nó cái nó lò sao lò hay cái nó giếng này được drone tester này gì xoay được băng hay là gì đi anh xoay cái trên đó là mi mark the ngay từ cái chỉ đó giao đấy chỉ drone chứ Hazik drone test tau rồi mui ngọc giáo này nè xí cây nó phải bay rồi ha cây nó vẫn nó phải bay rồi cứ tập bay vào đi xí oh xí này một xí là drone drone gì mà vậy cây nó cũng bên này ta mà sao phản thuộc chứ mà lẹ remote xin này xin đi đi remote xí này gì đứng mà này một tay đấy đó joystick này xin đang pilot khá nông ní đi sang ní nè improve lại một tí khi đến khá bay sen cái đó gọi thì mày sấy cái nọt này từ đó sấy cái đấy tao là cái bài từ này nè thuốc của thợ lệ nè người xin đó lối ủ tôi nè bà năm này set branding như mấy ta sai rồi mà mình anh này không phải đi mà mình anh này mà ya cái này biết nè mặt thun là junior đi chứ nó sensor này 50 seconds 747 wing 747 wings 47 mà mình China air xin là maybe air bà đâu cái khôi khô mà nó mà là bài lốt chưa đi giờ tớ muốn lấy cái lấy rồi phải đi phải ra này xin phải test cái nó cái dao cái drone nó cay bay cái chẳng cần gì chẳng lọ sai lọ tớ chả mà
어제 넌 사나가봐. 사나가봐. ai phải nêu li brother cái tiết kia ta cái hay yên lắm. Hore nung din hồi nãy nung tin thằng này đó này đây này đây